IDP ꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯦꯁ ꯃꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃ ꯑꯣꯏꯅ ꯃꯣꯏꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ BJPꯒꯤ ꯒꯚꯔꯟꯃꯦꯟ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯑꯅꯤꯁꯨꯕ ꯏꯟꯖꯤꯟ ꯂꯩꯉꯥꯛꯇꯨ ꯂꯩꯔꯤꯕꯅꯦꯕ ꯂꯩꯉꯥꯛꯇꯨꯒꯤ ꯃꯃꯥꯡꯃꯛꯇꯗꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇꯨꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ DCꯒꯤ ꯃꯃꯥꯡꯗ ꯑꯗꯒꯤ SBꯒꯤ ꯃꯃꯥꯡꯗ ꯁꯤꯄꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯇꯩ ꯃꯃꯥꯡꯗꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯀꯤꯅꯥꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯅ ꯇꯥꯜꯂꯒ ꯃꯣꯏ ꯃꯌꯥꯏ ꯃꯁꯥꯒꯤ ꯃꯩ ꯊꯥꯜꯂ ꯇꯥꯟꯊꯣꯛꯇꯅ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯀꯩꯅꯣꯗꯒꯤ KMꯗꯒ ꯊꯝꯃꯨꯔꯒ ꯑꯃ ꯑꯅꯤ ꯍꯣꯟꯗꯣꯛ ꯇꯧꯔꯒꯅ ꯗꯤꯂꯤꯞ KMꯁꯤꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯔꯤꯂꯤꯞ KMꯗꯨ ꯂꯩꯇꯕꯅꯤꯅ ꯁ꯭ꯀꯨꯜꯗ ꯈꯔ ꯊꯝ ꯑꯃꯅꯒ ꯊꯝ ꯀꯥꯏ ꯇꯨꯝꯃꯅꯤ ꯑꯗ ꯀꯥꯏꯗ ꯂꯩꯒꯅꯤ ꯀꯩ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯍꯤꯡꯕꯨ ꯍꯤꯡꯉꯗꯤꯅ ꯃꯣꯏꯁꯦ ꯍꯥꯎ ꯇꯨ ꯁꯔꯚꯥꯏꯚ ꯍꯥꯏꯕꯗꯨꯗ ꯂꯣꯏꯅꯃꯛ ꯁꯤ ꯂꯩꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯦꯕ ꯃꯤꯑꯣꯏꯕꯅꯦ ꯑꯗꯨ ꯂꯩꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯍꯦꯜꯂꯦꯗꯅ ꯆꯍꯤ ꯑꯅꯤ ꯍꯦꯜꯂꯛꯄ ꯃꯇꯝꯗꯨꯗ IDP ꯑꯩꯈꯣꯏꯒꯤ 59,000ꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯥꯒꯤ ꯔꯥꯏꯠ ꯀꯔꯤꯅꯣ ꯃꯥꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯔꯥꯏꯠ ꯀꯅꯦꯀꯣ ꯂꯣꯏꯅꯃꯛ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯣꯏꯁꯦ ꯐꯪꯉꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯀꯃꯥꯏꯅ ꯆꯥꯏ ꯊꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯗꯦꯕ ꯄꯥꯛꯇꯝꯗ ꯊꯝꯃꯤ ꯅꯣꯡꯃꯒꯤꯅꯦꯅ ꯂꯨꯄꯥ 40 ꯄꯤꯔꯦ ꯑꯗꯨ ꯆꯦꯡꯒꯤꯅꯤ ꯑꯗꯨ ꯆꯥꯅ ꯊꯛꯅꯕꯅꯤꯅ ꯂꯩꯔꯦ ꯃꯈꯣꯡ ꯍꯥꯝꯐꯝ ꯀꯣ ꯑꯗꯒꯤ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯃꯇꯝꯗ ꯃꯅꯦꯝ ꯃꯀꯨ ꯎꯔꯦꯕ ꯃꯇꯩ ꯃꯀꯨ ꯎꯔꯒ ꯃꯀꯣꯛ ꯃꯔꯨ ꯈꯨꯝꯅꯗꯅꯀꯣ ꯂꯩꯒꯗꯧꯕ ꯑꯗꯨꯒꯤ ꯑꯃꯠꯇ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯁꯦꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯑꯅꯥ ꯂꯥꯏꯌꯦꯡꯕꯒꯤ ꯌꯥꯎꯔꯛꯄꯗꯒꯤ ꯃꯤꯒꯤ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯗꯤꯖꯤꯁꯇ ꯅꯥꯕ ꯌꯥꯎꯏ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯌꯥꯎꯏ ꯑꯗꯨꯒꯤ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕꯗꯨ ꯃꯇꯝ ꯆꯥꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯍꯦꯜꯊ ꯁꯦꯛꯇꯔꯗ ꯆꯥꯎꯅ ꯁꯣꯏꯔꯛꯄꯗꯒꯤ ꯁꯤꯕ ꯌꯥꯎꯔꯦ ꯅꯤꯡꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯁꯥꯏꯠ ꯇꯧꯗ ꯍꯦꯡ ꯇꯧꯅ ꯁꯤꯕ ꯌꯥꯎꯔꯦ ꯄꯨꯝꯅꯃꯛ ꯀꯅꯥꯒꯤ ꯃꯃꯥꯡꯗꯅꯣ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯀꯩꯒꯤ ꯃꯌꯥꯝ ꯂꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯪꯉꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯈꯪꯉꯦꯕ IDPꯁꯤꯅ ꯂꯦꯜꯂꯦ ꯄꯨꯟꯁꯤ ꯃꯔꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧ ꯂꯦꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯜꯂꯦꯕ ꯑꯗꯨ ꯅꯠꯇꯦ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯃꯣꯏꯅ ꯁꯥꯖꯕ ꯄꯣꯠ ꯀꯦꯟꯗꯜꯅꯤꯀꯣ ꯙꯨꯞꯅꯆꯤꯡꯕ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯌꯣꯜꯂꯛꯑꯕꯅꯤꯗꯅ ꯂꯩꯕꯤꯕ ꯀꯌꯥ ꯌꯥꯎꯏ ꯂꯩꯕꯤꯗꯕ ꯀꯌꯥ ꯌꯥꯎꯏ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯝ ꯃꯊꯧ ꯋꯥꯅ ꯑꯩꯈꯣꯏ ꯂꯦꯜꯂꯕꯅꯣꯕ ꯂꯦꯜꯂꯨ ꯍꯥꯏꯔꯒꯅ ꯑꯗꯨꯅ ꯑꯁ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁ ꯁꯥꯔꯤꯌꯦ ꯃꯣꯏ ꯑꯗꯨ ꯇꯧꯔꯤꯌꯦ ꯑꯗꯥ ꯇꯧꯔꯤꯌꯦꯅ ꯃꯣꯏꯅ ꯃꯇꯝꯒꯤ ꯂꯩꯉꯥꯛ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯉꯥꯛ ꯂꯨꯆꯤꯡꯕꯁꯤꯡꯗ ꯋꯥꯗꯨ ꯉꯥꯡꯉꯀꯥꯟꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨ ꯂꯣꯏꯔꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯩꯔꯕ ꯁꯨꯍꯧꯗꯕ ꯈꯣꯠꯍꯧꯗꯕ ꯄꯨꯝꯅꯃꯛ ꯁꯤꯅꯁꯨ ꯎꯕꯤꯕꯝ ꯊꯣꯛꯏ ꯂꯩꯉꯥꯛꯇ IDPꯒꯤꯁꯤꯡ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯍꯥꯏꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯍꯧꯗꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯧꯕꯤꯒꯗꯕꯅꯤ ꯇꯧꯗꯦ ꯍꯥꯏꯗꯤꯀꯣ ꯇꯧꯔꯤ ꯑꯉꯥꯡ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯣꯏꯔꯒꯁꯨ ꯊꯣꯛꯄꯗ ꯑꯩꯈꯣꯏ ꯇꯧꯐꯝꯁꯦ ꯑꯩꯈꯣꯏ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯃꯣꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯋꯥꯡꯃ ꯂꯥꯜꯂꯒ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯄꯤ ꯃꯄꯥꯅꯦꯅ ꯒꯚꯔꯅꯔ ꯎꯅꯔꯦ ꯒꯚꯔꯅꯔꯗ ꯃꯣꯏꯅ ꯄꯣꯏꯟꯠ 3 ꯑꯩꯈꯣꯏ ꯄꯤꯔꯦ ꯃꯣꯏꯅ ꯄꯣꯏꯟꯠ 3 ꯍꯥꯏꯔꯤꯕꯁꯦ ꯃꯣꯏꯅ ꯊꯝꯃꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯔꯝ ꯆꯥꯕ ꯉꯥꯛꯇꯅꯦꯕ ꯋꯥꯠꯂꯤꯕꯅꯦꯕ ꯃꯁꯤ ꯄꯣꯏꯟꯠ 3ꯁꯦ ꯊꯝꯗ꯭ꯔꯤꯉꯩꯗ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏ ꯎꯐꯝ ꯊꯣꯛꯑꯦꯕ ꯑꯩ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯎꯐꯝ ꯊꯣꯛꯑꯦꯕ ꯃꯣꯏꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯋꯥꯈꯜ ꯂꯩꯔꯕ ꯇꯨꯡꯒꯤ ꯑꯁꯥ ꯎꯔꯕ ꯑꯉꯥꯡ ꯅꯨꯄꯤꯗꯨ ꯀꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯈꯨꯠ ꯁꯥ ꯍꯩꯅꯕ ꯀꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯂꯝ ꯇꯣꯉꯥꯟꯕꯗ ꯃꯣꯏ ꯈꯨꯠ ꯁꯥ ꯍꯩꯕꯤ ꯈꯨꯠꯁꯨꯃꯟ ꯀꯥꯏꯗ ꯆꯪꯉꯒ ꯁꯨꯔꯨꯗꯣꯔꯤ ꯁꯤ ꯌꯦꯡꯕꯤꯕ ꯌꯥꯕ꯭ꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯉꯥꯡ ꯇꯨꯡꯒꯤ ꯌꯥꯎꯔꯤ ꯑꯝꯇ ꯌꯦꯡꯗ꯭ꯔꯤ ꯑꯗ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟ ꯆꯍꯤ 60ꯒꯤ ꯃꯊꯛ ꯂꯥꯜꯂꯕ ꯍꯦꯜꯂꯕ 40-50 ꯁꯨꯕ ꯂꯣꯏ ꯌꯥꯎꯔꯤꯁꯦ ꯃꯣꯏꯒꯤ ꯄꯨꯟꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯁꯥꯒ ꯑꯩꯕꯨ ꯌꯦꯡꯕꯤꯗꯣꯏꯅꯦꯕ ꯑꯗꯨꯅꯤ ꯃꯣꯏꯅꯁꯦ ꯃꯣꯏꯒꯤ ꯉꯔꯥꯡ ꯒꯚꯔꯅꯔꯗ ꯎꯅꯔꯒ ꯃꯣꯏꯅ ꯄꯣꯏꯟꯠ 3 ꯌꯥꯎꯔꯤꯕ ꯃꯣꯏꯒꯤ IDPꯁꯤꯅ ꯁꯦꯝꯕ ꯀꯃꯤꯇꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯔꯟ ꯇꯧꯕ ꯌꯥꯍꯜꯂꯨ ꯀꯃꯤꯇꯤꯗꯨ ꯁꯦꯝꯃꯒꯗꯤ ꯃꯣꯏꯅ ꯎꯔꯦꯗꯅ ꯇꯁꯦꯡꯅ ꯃꯄꯥꯟꯗꯒꯤ ꯇꯧꯔꯒ ꯎꯗꯦꯗꯅ ꯑꯩꯈꯣꯏ ꯃꯅꯨꯡ ꯍꯨꯟꯗ ꯌꯦꯡꯖꯒꯦ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯃꯅꯨꯡꯗ ꯐꯥꯎꯔ ꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯤ ꯆꯨꯝꯃꯕꯅꯦꯕ ꯑꯗꯒꯤ ꯃꯣꯏ ꯑꯗꯒꯤ IDPꯁꯤꯡꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯤꯡꯅꯕ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯒꯤ ꯃꯣꯏ ꯂꯣꯏ ꯌꯦꯡꯕꯤ ꯇꯥꯕꯅꯤ ꯃꯤ ꯑꯃꯃꯝꯅꯦꯅ ꯑꯩꯁꯨ ꯏꯆꯥ ꯄꯣꯛꯏꯅꯤ ꯏꯆꯥ ꯅꯪ ꯀꯩ ꯄꯥꯝꯃꯤ ꯑꯩ ꯑꯗꯨ ꯄꯥꯝꯃꯤ ꯅꯪ ꯀꯩ ꯄꯥꯝꯃꯤ ꯁꯤ ꯁꯤꯃ ꯄꯥꯝꯃꯤ ꯅꯣꯏ ꯄꯨꯟꯁꯤ ꯍꯤꯡꯅꯕꯀꯣ ꯁꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯂꯝꯕꯤ ꯁꯦꯝꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯁꯦꯝꯕꯤꯔꯤꯕ꯭ꯔꯥꯕ ꯑꯗꯣ ꯁꯤ ꯁꯦꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯃꯣꯏ ꯄꯣꯏꯟꯠ 3ꯁꯤꯗꯤꯀꯣ ꯌꯥꯝꯅ ꯆꯨꯝꯃꯕ ꯄꯣꯏꯟꯠ 3 ꯉꯥꯛꯇꯅꯤ ꯁꯤ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯣ ꯒꯚꯔꯅꯔ ꯎꯅꯔꯦ ꯒꯚꯔꯅꯔ ꯎꯅꯔꯀꯥꯟꯗ ꯃꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯒꯚꯔꯅꯔ ꯁꯤ ꯇꯧꯅꯤ ꯈꯣꯠꯅꯦꯅ ꯍꯥꯏꯕꯗꯤ ꯈꯔ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯒꯚꯔꯅꯔꯅ ꯑꯩꯈꯣꯏꯒꯤ ꯆꯤꯂꯥꯡ ꯈꯔ ꯑꯣꯏꯅ ꯍꯥꯏꯔꯛꯏꯗꯣ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯃꯣꯏ ꯊꯕꯛ ꯑꯣꯏꯅ ꯕꯤꯕꯤꯠ ꯁꯦꯇꯦꯛ ꯇꯁꯦꯡꯅ ꯎꯠꯂꯒ ꯇꯧꯕꯤꯌꯨꯅ ꯍꯥꯏꯕꯅꯦꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯑꯦꯡꯀꯔꯁꯨ ꯄꯥꯎꯆꯦꯒꯤ ꯂꯝꯗ ꯂꯩꯕꯤꯔꯤꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯠꯄꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯁꯤꯟꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯃꯦꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯍꯥꯏ ꯂꯧꯖ ꯇꯥꯔꯦ ꯄ꯭ꯔꯦꯁꯃꯦꯟ ꯑꯩꯈꯣꯏ ꯃꯦꯟ ꯄꯥꯎꯃꯤꯁꯤꯡꯁꯦ ꯑꯩꯁꯨ ꯌꯥꯝ ꯆꯠꯂꯤ ꯑꯗꯣ ꯑꯩ ꯀꯞꯄꯤ ꯃꯤꯠꯀꯤ ꯄꯤ ꯇꯥꯗꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯎꯕꯗ ꯑꯩ ꯆꯠꯄ ꯉꯝꯗꯦ ꯍꯥꯔꯠꯁꯨ ꯈꯔ ꯁꯣꯜꯂꯀꯣ ꯅꯨꯡꯉꯥꯏꯇꯦꯕ ꯍꯦꯛ ꯆꯠꯂꯨꯔꯒ ꯄꯨꯡ ꯑꯃ ꯅꯨꯃꯤꯠ 2-3 ꯍꯨꯝꯅꯤꯗꯤ
ꯁꯛꯁꯛꯅ ꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯎꯗ꯭ꯔ ꯂꯩꯌꯦꯕ ꯑꯣ ꯁꯤ ꯑꯣꯏꯔꯦ ꯀꯣꯅ ꯂꯩꯔꯕ ꯃꯁꯥ ꯄꯝꯃꯒ ꯍꯧꯕ ꯃꯣꯏꯅ ꯂꯩꯔ ꯃꯌꯥꯝ ꯃꯣꯏꯅ ꯂꯩꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯑꯣ ꯁꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯁꯦ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯣ ꯎꯃꯟꯗꯦ ꯈꯪꯃꯟꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯀꯅꯥ ꯇꯥꯏ ꯂꯥ ꯇꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯀꯣ ꯅꯣꯏ ꯂꯦꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯣ ꯗꯤꯜꯂꯤꯒꯤ ꯃꯈꯥꯗ ꯅꯣꯏꯅ ꯂꯩꯕꯗꯣ ꯌꯥꯝ ꯇꯣꯟꯅ ꯂꯩꯕꯗꯣ ꯑꯗꯨꯅ ꯅꯁꯥꯒꯤꯅꯦ ꯍꯤꯡꯒꯣꯜ ꯆꯥꯏꯒꯣꯜꯅꯨꯡꯗꯅꯦ ꯀꯦꯝ ꯁꯥꯔꯒ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯔꯒ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯕ ꯃꯤꯁꯤꯡꯅꯅꯦ ꯋꯥꯅ ꯇꯥꯗꯅ ꯂꯩꯕ ꯃꯇꯝꯗꯅ ꯅꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯀꯥꯔ ꯊꯧꯔꯒ ꯑꯗꯒ ꯊꯝꯕꯥꯜ ꯁꯪꯅꯗ ꯂꯥꯛꯄꯗꯤ ꯀꯥꯔ ꯀꯨꯝꯊꯗ꯭ꯔꯤꯉꯩꯗ ꯍꯥꯡꯇꯣꯛꯅꯕ ꯃꯤ ꯑꯅꯤꯃꯨꯛ ꯄꯥꯏꯁꯤꯜꯂꯤꯅꯦ ꯁꯠ ꯍꯥꯡꯇꯣꯛꯑꯒ ꯁꯥꯇꯤꯟꯒ ꯇꯨꯞꯄꯒ ꯄꯨꯏꯌꯦꯕ ꯅꯣꯏꯕꯨ ꯀꯌꯥꯝ ꯆꯥꯎꯅꯣ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜ ꯑꯣꯏꯒꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏꯕꯣ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯕꯤꯌꯨ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜ ꯑꯣꯏꯖꯒꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏ ꯄꯥꯈꯣꯜ ꯑꯣꯏꯔꯣ ꯅꯁꯥꯒꯤ ꯃꯤꯠꯃꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝ ꯂꯩꯔ ꯃꯌꯥꯝꯅ ꯑꯋꯥ ꯑꯅꯥꯗ ꯂꯩꯕ ꯃꯇꯝꯗ ꯅꯣꯏꯅ ꯀꯔꯤ ꯎꯕ ꯉꯝꯒꯦ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯃꯌꯥꯝꯁꯦ ꯃꯔꯝ ꯆꯥꯕ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏ ꯃꯤꯅꯤꯅꯦ ꯃꯣꯏꯁꯨ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟꯅꯤꯅꯦ ꯅꯣꯏꯅ ꯚꯣꯠ ꯂꯦꯞꯄ ꯃꯇꯝꯗ ꯃꯣꯏꯅ ꯈꯨꯕꯤ ꯅꯝꯗ ꯇꯧꯗꯅ ꯅꯣꯏ ꯚꯣꯠ ꯄꯤꯈꯤꯕꯅꯤꯅꯦ ꯑꯗꯨꯅ ꯅꯣꯏ ꯚꯣꯠ ꯀꯥꯔꯤꯕꯅꯤꯅꯦ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤ ꯔꯥꯏꯠ ꯃꯌꯥꯝ ꯑꯃ ꯃꯠꯇꯅ ꯅꯣꯏ ꯂꯩꯕ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯕꯨ ꯃꯤꯔꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯪꯕꯁꯦ ꯅꯣꯏꯅ ꯍꯪꯖꯧꯑꯣꯕ ꯑꯩꯈꯣꯏꯁꯨ ꯃꯤꯔꯅꯦ ꯑꯩꯈꯣꯏꯁꯨ ꯍꯤꯡꯉꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯊꯧ ꯃꯌꯥꯝꯗꯣ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯃꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯣꯟꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯅꯤ ꯃꯈꯥꯏꯁꯤ ꯃꯤꯌꯥꯝ ꯂꯥꯛꯅꯗꯅ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯕ ꯀꯟꯅ ꯍꯥꯏꯉꯝꯗ ꯂꯩꯁꯦ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯒꯤ ꯃꯤꯡꯁꯦꯟꯗꯨ ꯌꯦꯡꯖꯧꯑꯣꯕ ꯅꯁꯥꯒꯤ ꯃꯤꯡꯁꯦꯟ ꯌꯦꯡꯉꯣ ꯅꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯈꯟꯖꯧꯑꯣꯕ ꯑꯗꯨꯅ IDPCꯅ ꯇꯧꯔꯤꯕꯁꯦ ꯉꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯌꯦꯡꯉꯨ ꯃꯤꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯗꯕ ꯑꯉꯥꯡ ꯊꯥꯊꯛꯀꯤ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯁꯤ ꯄꯥꯏꯔꯒꯅꯦ ꯃꯃꯥꯒꯤ ꯃꯊꯛ ꯄꯝꯃꯒ ꯃꯄꯤ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯏꯟ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯑꯕꯅꯦꯕ ꯃꯐꯝ 64 ꯌꯦꯡꯉꯨ ꯁꯤ ꯌꯦꯡꯉꯨ ꯅꯣꯏꯅ ꯃꯥꯡꯗꯅꯦ ꯅꯣꯏꯅ ꯃꯥꯡꯗꯅꯦ ꯃꯤꯍꯥꯠꯇꯤꯟ ꯍꯥꯠꯂꯤꯕ ꯅꯣꯏꯅ ꯃꯥꯡꯗꯅꯦ ꯁꯨꯃꯥꯏꯅ ꯋꯥꯀꯠꯄꯒꯤ ꯃꯇꯝꯗꯅꯤ ꯅꯣꯏꯅ ꯀꯥ ꯊꯧꯔꯒ ꯅꯨꯡꯉꯥꯏꯅ ꯇꯥꯏ ꯄꯨꯔ ꯆꯠꯂꯤꯕꯗꯣ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤꯕꯗꯣ ꯅꯣꯏꯅ ꯑꯁꯤꯅ ꯅꯣꯏꯒꯤ ꯃꯥꯡꯗꯅꯦꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯂꯣꯏꯅꯕꯤꯁꯨ ꯃꯆꯥ ꯂꯩꯔꯝꯒꯅꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯉꯝꯒꯅꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯣ ꯃꯥ ꯂꯣꯏ ꯂꯩꯅ ꯈꯔ ꯉꯝꯒꯅꯤ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕ ꯀꯤꯔꯤꯗꯤ ꯀꯔꯤꯒꯤꯅꯣꯕ ꯆꯞ ꯃꯥꯟꯅꯩꯌꯦ ꯃꯥꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯑꯣꯏꯕ ꯊꯤꯌꯔ ꯁꯤꯁꯇꯦꯝ ꯑꯅꯀꯣ ꯄꯟꯆꯥꯌꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟ ꯑꯍꯨꯝꯁꯤꯗ ꯊꯤꯌꯔ ꯁꯤꯁꯇꯦꯝ ꯑꯅ ꯍꯥꯏꯔꯤꯁꯦ ꯁꯤꯅ ꯚꯣꯠ ꯄꯤꯔꯒ ꯂꯣꯏ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣ ꯅꯣꯏ ꯄꯦꯜꯂꯣ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣ ꯍꯔꯥꯎꯔꯣ ꯅꯣꯏ ꯃꯊꯟꯇ ꯄꯥꯜꯍꯧꯔꯣ ꯅꯣꯏ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔ ꯄꯥꯜꯍꯧꯔꯣꯕ ꯃꯅꯤꯄꯨꯔꯗ ꯃꯨꯊꯠꯈ꯭ꯔꯣ ꯃꯤꯌꯥꯝ ꯃꯨꯊꯠꯈ꯭ꯔꯣꯕ ꯅꯣꯏꯅ ꯑꯗꯨꯅ ꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯀꯨꯀꯤ ꯉꯥꯛꯇ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯀꯨꯀꯤ ꯐꯠꯇꯕ ꯉꯥꯛꯇ ꯑꯐꯕꯁꯨ ꯌꯥꯎꯔꯤꯀꯣ ꯂꯣꯏ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯐꯪꯋꯥꯟ ꯈꯟꯇꯣꯛꯁꯤ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯣ ꯆꯥꯛ ꯊꯣꯡꯉꯝꯗꯅ ꯐꯪꯋꯥꯟ ꯈꯟꯇꯣꯛꯏ ꯋꯥꯏ ꯈꯟꯇꯣꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯅꯕ ꯀꯅꯥꯅ ꯀꯔꯝꯕ ꯈꯨꯠꯅ ꯁꯦꯝꯕꯅꯣ ꯃꯣꯏꯁꯦ ꯀꯔꯝꯕ ꯆꯪꯉꯛꯄꯅꯣ NRC ꯇꯧꯁꯤꯀꯣ ꯑꯃ ꯇꯧ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤ ꯐꯠꯇꯕ ꯈꯟꯗꯣꯛ ꯀꯨꯀꯤꯅ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤ ꯍꯣꯝꯂꯦꯟ ꯇꯥꯟꯗꯣꯏꯅꯣ ꯁꯦꯐꯤ ꯏꯃꯔꯁꯟ ꯇꯥꯟꯗꯣꯏꯅꯣ ꯀꯨꯀꯤꯒꯤ MLA ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯔꯥꯅ ꯂꯨꯆꯤꯡꯉꯒ ꯒꯔꯃꯦꯟꯁꯦ ꯄꯥꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯦꯄꯣ ꯍꯣꯛꯀꯤ ꯏꯕꯦꯝꯃ ꯅꯦꯆꯥ ꯀꯤꯖꯦꯟ ꯃꯣꯏ ꯀꯩꯅꯣ ꯄꯥꯏꯔꯤꯅꯤꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯃꯤꯅꯦꯀꯣ ꯃꯣꯏꯅ ꯐꯪꯏꯕ ꯁꯤꯌꯥꯔ ꯀꯌꯥꯝ ꯌꯥꯝ ꯃꯤꯆꯥꯝ 12 ꯂꯩꯕ ꯃꯇꯝꯗ ꯃꯣꯏ ꯑꯅꯤ ꯄꯥꯏꯔꯤꯃꯤꯅꯦ ꯃꯣꯏ ꯑꯅꯤ ꯄꯥꯏꯔꯤꯕꯅꯦꯕ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯏꯔꯤꯕꯅꯦꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯃꯣꯏꯅ ꯍꯛꯊꯦꯡꯅ ꯌꯥꯎꯔꯤꯕꯅꯦꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯍꯛꯊꯦꯡꯅ ꯌꯥꯎꯔꯤꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯗꯨꯅ ꯃꯣꯏꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯤ ꯍꯥꯏꯔꯒ ꯃꯣꯏꯅ ꯐꯤꯔꯥꯟ ꯄꯥꯏꯗꯅ ꯃꯣꯏ ꯃꯃꯥꯡ ꯆꯪꯕꯗꯤ ꯀꯔꯤꯒꯤꯅꯣꯕ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯦ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯇꯝ ꯑꯃꯗꯒꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯣꯏꯅ ꯇꯧꯗ ꯂꯥꯜꯂꯤ ꯅꯦꯆꯥ ꯀꯤꯖꯦꯟ ꯂꯦꯄꯣ ꯍꯣꯛꯀꯤ ꯑꯗꯨ ꯅꯣꯏ ꯃꯌꯥꯝ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕ ꯃꯣꯏ ꯍꯥꯏꯕ ꯉꯝꯕ꯭ꯔꯥꯕ ꯗꯤꯜꯂꯤꯗ ꯆꯠꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏ ꯑꯩꯈꯣꯏꯅ ꯚꯥꯔꯠ ꯊꯨꯒꯥꯏ ꯍꯣꯠꯅꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯥ ꯍꯥꯟꯅ ꯃꯣꯏ ꯋꯥꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗ BJPꯅ ꯌꯥꯝ ꯐꯖꯅ ꯇꯧꯕ ꯂꯩꯉꯥꯛ ꯇꯧꯕꯅꯤ ꯑꯩꯈꯣই स्लाइड कापकान BJP तौबा थौब मयामदो उथोक्तरा जेंगैसिरा कायना इबेमा सादादी बिना हाइने करी स्लाइड काप तु खंगिना हा स्लाइड काप करी कापतोनो मी हात मा कापतोरिब्रा स्लाइड से हाइ हबिन हंगिनिको हिलेकेंग वारी बयाम कापतोरिब्रा थंजोन कापतोरिब्रा सरकार अब लेरग सको थोरम थौक पाकेट पैदी मुइबा थौले बायदी मु सब्जेक्ट ने बायदी सरकार थादरगा अखोई युम साबा नेगी लबी सेबदो अचाइना लबी सेबमे कायनागा हाइदे मुगी पॉकेट सेब माले मुगी रोड एट द ब्रिज द थोक साबि काय थोइबा अरे हेल्थ डिपार्टमेंट तो बादो आइना जो सारमे डॉक्टर खाना काय हरी मियाम ओइदो ngange ba हेदी मिगी फलगी बेगे तो मिगी हेत काय तोगा तौजबनी मोने एजुकुट तौद्र मोने जंजन मयाम दुने लेबने एमएलए लोकल एरिया डिपार्टमेंट फाइदो पिरेनी नंगी लोकल एरिया इबुद्र छोथबा काय लेगे थाथौ से मोइबने मिगी अदु मोइना आइना तौबनी ना हायेबा सिदी हाइबदी
아니 아쿠죠 이자 보죠 아니 복그리 능제 하이다리네 하자다 수박이 또위 아주는 마치 아쿠는 양 좀더니 아주 저기 IDPC는 레디바 카피바 와리만 양양형들에 양나 얘기다 보 오히려버니 아주 뭐기 라이트 매암시 짭짤한 방한나봐 혼나비게다버니 시에소 매안을 쳤더니 맞땡 방비리바 아리기 매암 막대기 매암 또 방비로 매암 보는 먹세 마시나 거기 학기 맞땡도 그나 방비라가수 뭐기 뚱기 분시기 그디 뭐 kai hogodogi ana chum na kogi chum singchang na chum janchilla ba upaldo nungni tu gini moje singchang ni janchilla ga tawga tudro upane ba ani jante jak kwai ta hu no mai kwai to how to protect ko ha siwa mo kan bi ga dage ka du dage ha bi jago no upam to e ba aduna tragadi nuai ta benyo matam chan lai ho da dage shirena ani shige ga do mo ki posiware lo chabi pauksina khoina mo kaptana haira kani soin to boni matam ja lai ngade si to mo doni lai ngna pachari jati isagi jumda le matara gadi hingo jo thogo lo thoga su ma lai ma ya bani dire kembe le krai ji gi ro khoina kana da hayu doino isagi dong chana ba ko phang do matam si ka to jo dai si yengo ba mo gi mamang no gi mamang de ba me gi mut oi bi mamang de ba yumbi oi bi sak tik law tin cha to oi bi 춤 잡아 좀 비면 안 좀 준비 어디 텍터라 간 난누니 혹시 그 텍터야 되나 날려야 되나 좀 비면 또춤 잡아 좀 비니 하이버서 따이는 식사 강비유 아주나 야암나 노캠 하게 버드나 거기 아캠 아파트 거기 아도 පු치 게머 월람기 පු치리 힘비르가네 또 비그노 아주나 정말 또 따라가디 거기 마야 부르복도는 마야 베나도 미안나 아디 수바 줄라이 틀리기 더도가 도와간다 토르카도 못 말해 토기 토는데 아두는 거의 아무것도 비수도 있고 잠도 있고 아두는 아무것도 주도기에 잠도기는 호드락 버디 쇼했다고 그래 해점디 강비로 IDPC기 미티피 강은시 다한금시 아두가 거기 뭐 이게 방금 도움이 여기 방금 도움이 발음마야 보는 것도 IDPC는 시험바 커미티나 미네스터 헌비우 IDPC기 본식이 있고 동기 힘내버치 또 비우 그다음 하이마 뭐 따룩세 마람 짜라방 학전이시 하이들이다 거의 하나 또 비우 dom이고 아주 뭐시 하이만들 들러가 따이잖아. 제 지도 비오이나. 하이만들 그게 가면 이렇게 뭐라고 잘라간다. 시피레가 뭐 비루이도. 와kat pagakti wakat tertok do mo ta jog tri mi mo. Wakat pagi lebak chu kari no mi chu. Wakat pagi lebak chu kari no ba. Sini ba koi hai je tha ka ge roket sabiu scientist mem aku astronaut mem mai rena wakat pagi amani ko. Ha ku labi shimbiu. Ha ko ina ko. Ha adu to biu ka adu pangdre ro chum do lu la ya ko. 아니 나중에 전에 아그 미국에 가고더니 아도 미국에 가고 이 미국 신공 보면은 뭐 이렇게 매 타록들 시간을 내려봐 신기부터 땀 많이 먹더니 와리 먹더니고 뭐면 아주 그만 힘이 그도 우리 뭐야 그 시대에서 아무니고 방금 두고 매면 그는 방내는 해벽이 좀 방내봐 혼내시 아도나 박탐나 담마가 레이버 따라가디 야면 와이더바 밤도 돌아거니 미국에 미국이 아와바 강자바 고 아주 오락거니 아주 맛이 가나이 마망자노 머리 레가키 마망자니 마니푸르수 피아 레르미나 아코이 피아시 가버너 아코이 프레시덴기고 룰리 프레시덴기 마카다 주기 피아시 레가시부 사천 동로 담다 가버너 무스마기 레이고 징비우 아주 모이 매암도 거기 오포싱이 롤 넘어도나 아코이 마니푸르 레이바 거기 엠벨레 매암 보는것도 아주노수 탑고를 방토를 보내 비우 아주노들 빨리 레비가노 미야기 몇 오베도기 가나바 동문 도bat 듀티 통당도 마사강 타북 동시 하브저 탐적이